MSTV mieng tabi vestingbu nomaithana khurumjari hojik nunthilgi oiba pau pijari 28 Assam Rifles na Sagolmang Khewada lairiba 18 AR gi mahus sinaba honarakliba asi yaba ngamloi haina himnam patlo Sagolmang Pukhaw wakhonggi ima ibel singna lambida thoktuna irang haurakre 18 AR gi CEO Oinam Akaska wari sanakre adubu transfer chatni natraga chatloi habagi chapchabadi haibangamdri thaudo ase ngarang numidang khundrakpam kendra gi manung chanba Sagolmang police station na konba Sagolmang Khewada yamlaba ima singna mafam aduda lairiba 18 Assam Rifles asi chakhiba yaroi atopa company amana mahu sinba yaroi haina 18 Assam Rifles ke get up phomjin khibani mafam aduda yawa ima amana phongdorakpada ngasi numit yungba pung 12 mung tarakpada Imphal lomdagi yamlaba Assam Rifles ke gari kunmuk mari thousand khiba urakpadagi icham chamna lakpa oiramgani haina khalubani adubu lekai da paw lauduna hangnaruba matamda atopa 28 AR gi company amana 18 Assam Rifles asi sindokna ba lakpani haibagi matangda hainaraki maduda hangnaruba tawdana yamlaba ima singna Sagolmang Khewada lairiba 18 AR da laktuna transfer chatpa yaroi haina lakliba gari sing adu thatuna thamkhibani tungda 18 AR gi colonel Oinam Akaska wari sanaraba matungda ima singda Akasna transfer chakani chatloi haibadi ima singi khutta leire hairamki haina phongdoki tilliba maira paibi ima singna mafam asidagi 18 AR asi lokhoke hairabadi atopa AR gi company thajalakpagi mahutta Manipur gi leiriba state force na mahu silu madugi onna tainabada 18 AR asi chathan kharga atopa 28 AR gi company ama sinaba hotnarakpa asi yaningde haiduna khongjang asi sangsanlakpani hari thaudo asige matangda pawmi singna hangba wahang amada colonel Oinam Akasna hai aihakna micham miyam changbada thingba nate aigi de mathak thongba CM amadi security advisor da kayarak haijakre maitai tawa mafam sing asi ngaklaga changhanba hauragi hariba matamda CM amadi security advisor Kuldip Singh na yarakhidabani ikau yengkhuman dolai thabida micham miyam changhanba yai adubu phatanungda thorakadra haina Kanbadagi changhandana thambani mathak thongba singna order piraklagadi khudakta takhairaga lehenba ngamgani phongdoki Amaromda Sagolmang Khewada lairiba 18 Assam Rifles lokhoklaga atopa 28 AR na mahu sinba yaroi lokhoke hairabadi pulap lokhoklaga state security force oina thambiu maduna tabida lengak na ngami haiduna nampu safuda Assam Rifles thamjana honarakliba asi Manipur lengak na pung 12 gi manungda miyamda khanghanlu natrabadi khundrakpam esida lairiba miyamga loinana akanba khongjang sangsilagani haina the United Committee Pukhaw amadi Makeng Dolai Thabi GP gi president Thoksom Sanjoina phongdokre ngasi Sagolmang Khewa bazar da maikai adomgi miyam tholaktuna lambi thatuna famkhiba mifam aduga mai lenana phongdokhibani Sanjoina hai Manipur da me ahumdagi hawrakhiba lan asida 22 suba Assam Rifles na kuki militant singda mateng pangsinduna kuki militant sing chingthakta pukhatlaga maite singda numit manga chupna nomai kaptharakhiba adu lebak miyamna khangnaraba wafamni numit adudagi hauduna Assam Rifles ki mathakta thajaba mangkhrabani adubu 18 suba Assam Rifles na mafam asida laktuna leibadagi kuki amadi maite singge marakta irang thoktana lakpani chairak asida ngarang nauna amuk 18 suba AR sindoklaga 20 suba AR gi company na mahu sinaba hotnariba asi kuki singda achoba lalong ama semnaba baton thabaga chapmanai mayamna pambadi matam khara khaki oina 18 AR asi thambiu atopa company amana mahu sinbiganu haiba wafam Manipur lengak na tabiduna pung 12 gi manungda lengak na miyamda khangambiu haiki Khatana miyam da thajaba pipi dragadi akan khongjang maige asongi prajana changselakani haiba wafamji miyam punamakta thamjari Jusi selebang miyam na asan fansi lokthok na tawraga lengai sida akhoi di lokthok khidoro boining dana akhoi gi maige gi prajana su harau ba pen ma akhoi phawrga leiri ne ba matam khra leiba dugi wane ba khoi hajaina hauji lokthok khraga di I think lokthok khrani 20 tu jelo maige Manipur di loi lokthok khrani haiba gi akhoi da su nungai jaba ama lejarami ne ba state force la ani haiba gi adu na tabida I think lokthok atopa ma thajalakani haiba sinadi ai khoi na angakpam phawjari je Manipur lengang na asar phal lokthokani haiba posi masi aidi lokthokani haiba gi thajaba laite maramdi pulap lokthokadabu oiragadi 28 year thajalaiba se thajanbam thokte ba lebang miyam na huji talibana asar phal lokthokpiyo haibani asar ji lokthora gadra na khoi di harauraga leiriba tanja sida ai til lokthok 28 thajalishina mogi aron policy khara ukiga manaraga leirabra khoi maigei se amu landana bo honarabra haiba wafamje sini khoi mi paiba phokjari Puariga sagona duna laklaga thangjing singge thangjang naifam lenda
Kukisingna cross tungsiliba asi akanba maungda condemn tawi Christianity lining amadi Bible da asigumba thawong taw haiba yaubra haina Mighty Churches Advocacy for Peace and Development MCAPDAM gi maikaidagi pendaba wafam thamlakli hiram asiga mari leina ngasi nampak youth hostel da pangthokpa pawmi singa unaba amada MCAPDAM gi spokesperson Fizam Brozen nahai Mighty singna Christian gi church Chani Yankhairo Mai Thakre Hariba asi May ahumda sathakiba solidarity march adugi makha tarakpa oina kuki singna Maitai gi yum amadi laisang kaya mai tharakpa aduda pendraduna Maitai singna tarokpani masida lana lofam thokte adumapo Maitai puwari ga sagona duna laklaga aruba Laifamlen ama oriba thangjang laifamlen asida kuki lamhenba singna Christian gi cross jungsinba asidi Christian lining bu mangthokpani miyamda lana uhanbani Christian lining amadi Bible da asigumba thawong asi tau haiba yaubra Manipurda kundaminari ba furu khudingmak asi Manipur gi pothok charaga hingdiba ngangtani masi fawbada Manipur gi mayauta leiduna Manipur bu thugaina masiliba asi oroidaba manglani asigumba oroidaba manglan asi mangdaba na fai furu khudingmak ki lairik laisu hairaba miyoi loina leiribani aduna apangba gi thabak tagumsi loina na miyoi ba kaubani na Maitai Christian singi marakta asoiba tawba yaramgani maduda laikai singda tathi daiwaina tawriba sing asisu tawhaningde Thangjang Chintake Thangjang Laifam Lenda Cross Tungsiliba Asisu Mari Leinaba Sing Mieng Changlaga Lauthopiu Haiki Away the banana low in there. Madu Mayadu, Ogna over Makatana, Anasimon Luxury, and the Roy Bagishida Puggy Cookies Singi, Solidarity March me, Hungi, Numidarangi, Wagi, Maitai. Ikun kaichu khangju da mitai gi yum su mai tharabo madu da gi chamdara kana mathang mathang ji mitai gi ju charse sani yankhai sani hum phugu ki manu madu mai na pe tai do masi mai chak ki ko gi base ki jingduna mitai gi khungang maya mitai gi parja maya mai tha ta kharak da gi mitai na pienda na taw bani ne law bi pana aduna rule tu thi ta di moina soi de moi gi thok de gi aduna koi isu tu mai ta ba leite afaba hina laksanu tu ne na afaba Manipur mu laksanu abise ajaraga me gi tension jage masai ming gi no Tha sege tareta Kripadasini Advanced Hospital and Research Institute ninkhakibagi anirak suba mapokumon thawram pangthokadabaga mari leina ngasi Rims Blood Bank ka khosamaduna EP bagi thawram ama pangthokre EP bagi thawram aduga mari leina Kripadasini Advanced Hospital and Research Institute ki Assistant Administrative Officer Aribam Santikumar Sharma na phongdorakpada Kripadasini Advanced Hospital and Research Institute ki mapokumon thawram gi mangoina na tha sege manga dasu Jennings Blood Bank da miyoi 12 na EP khraba matung ngasi su hospital asigi staff tara mangana Rims Blood Bank da EP bagi thawram asi pangthokpani Manipur da haukiba chahi gi me ahum dagi hauduna tholiba Kanglup ki irang asida chingkhong chingya da chatuna hauthengna na mateng pangba ngamdrabasu lan asida asok apan nanglaba miyoi singda isada cheliba I mari asi piduna angamba mateng kharadang pangjabani masi khakta natana tongan tongan ba thodok wathok kaya da su leptana angamba mateng pangani haina su phongdoki Oza Sengi Maru Oina Talent Uthok Sanabagi Pandamda Pangthokadaba DM College of Teachers Education DMCTE Imphal gi 51st Suba Annual College Week 2023-24 gi thawram asidagi college asigi principal Dr. RK Lokendra Singna athoiba mithung oiduna hodokre Trainees Union na sinduna numit 6 ni supna chathagadaba College Week hodopagi thawramda trainees singi tongan tongan ba house mari Khaidoktu nama sports competition pangthoki ngasigi thawram aduda college asigi faculty member Dr. Konika Khuraizam na thawramapu college asigi oja Dr. Anita Kangabam amadi KS Dinesh Kumar Singh na guest of honor oina saruk yaki thawramga mari lenana college asigi principal Dr. RK Lokendra na haikibada ojagi sinphamda training tawba lakpiriba Training singna tongan ba core curricular activities singda uniform oiraga week asi pangthokpani thawram asida saruk yariba trainees singna mahairoi singbu lairiki syllabus khakta takpi tambibagi wangmada extracurricular activities singdasu ahenba mieng thamduna mapung faba mi amamam oinaba hotnabada achoba thaudang lohannaba amadi maikai khudingmakta lamjum lamtakpa ngamnabagi mapung fana train tawbagi tangai fadaba leiri pangthokadariba college week asigi events sing asida
tongan tongan ba community gi training sing gi marakta amaga sakhang makhang na ba nungsi sana ba purakpa loina na maruk mapang oibagi achotpa mari sagapak ngamlagani asumna tawrabadi lamdam asi thaksi khasi leiba khunai ama soidana oiba ngamlagani haiki the activities literary, cultural, sports. Have a ma'am sing see Yamtangai Padava. As in a Gogi Satra Singa, Zasing Mogi school, respective schools of Kanda. Magi school da, the command to organize the Udagi. Other than Natana Moida, mental faculty, my physical activities, sporting spirit, Hyper ma'am sing say Quena. Whether developed Tongabangan Singa, Morena was a single Quena train of Seveni. Program sings a mine organized the Woody Kamna, Pokenova, other was a key, coming with young Sidus Quena. Unity Emma, Amatani Habagi. Mahiroi singi mafam da chap manaba mieng yang duna manaba system da examination pangthok trabadi takyal da leiba Manipur Technical University gi Mahiroi sing examination tharoi haiduna University asigi academy block ta thomjin nuna irang hokre thaudo adugi matang da University asigi Mahiroi sing na phongdorakpada Manipur Technical University asi lamdam asigi furu khudingmak mahai taminari ba University amani adumo ko hojik Manipuri oriba fibam asina maram oiduna class tawagi system asi Mahiroi sing gi marakta khetna balaidi masida thoina khenjinna khanduna Mahiroi sing pen da balaite adumo pu irang asina maram oiduna wariba asi furup ama khakta nati pumnamak waminari bani masida Mahiroi sing gi mafamda amaga manadaba mawongda examination pangthokpa haibasi Mahiroi sing na yaba ngamloi examination pangthokpa tarabasu Mahiroi sing chap manaba system da pangthokadabani khara amana online thaba khara amana offline thaba haiba asigumba exam khutha asi Mahiroi sing na thaba ngamloi asigumba khetnaba lairiba kaya asi university asi khakta natana lengak nasu ahenba mieng changduna Mahiroi sing gi damak chap manaba system da examination pangthoknaba hotna biu haiba wafam phongdoki Leparo, aku sudah leparo, aku loin, ID, nungti ya dum, aku nak paham je pandam si biji aku si, aku sudah leparo. Nanti paham pandam tu kan, nanti paham. Aku nak paham je, moi online tahu deh, aku online tahu, moi nak ID, exam offline, ada exam online tahu, juga, moi offline tahu na, offline tahu lagi moi sana kan tahu tak, moi silaan, lah laga, aku ke jam center mah pun ada cakap ni na, aduh belum paham ni, baru offline dah, aduh ni aku paham. Aduh terkena moi online tahu kena online tahu kena aku online tahu terkena examen di aku ya sini aku yang ni aku nak paham na Manipur State Power District Company Limited MSPDCL gi officers sing amadi staff sing na ngarang tang mangada tongan ba mafam da red sathabada mai lana sizinaramba mioi kaya phagat kre ngarang phagat khiba sing gi manungda IED number 4 gi makhada leiba kongpal Kongkham Laikai dagi consumer ama IED number 1 gi makhada Arkelen amasung New Lambulen dagi consumer mari IED number 3 gi makhada Khetri Bengun dagi consumer ani Kaksing division gi makhada Sora Khunuta dagi consumer mari IED number 2 gi makhada Lamboi Khongnang Khong dagi consumer ahum Bisnupur division gi makhada Kumbi amasung Bisnupur sub division area dagi consumer tare ni Matang asida nuthil gi pauk sanok sabalo shinjari mi eng tabiri basingbu amuka na khurumjari